ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ GDSK Entertainment na miyamda khudol tamjaba Manipuri warigi lairik MI3 episode 9 na week khudingi channel asida thagachagani wari asibu ibiba dalongura mayum pathoktana tahanjagadoriba daljit hojik taminarasi MI3 episode 1 Koilasna musinmuna thaba paktak tawba lairak amani uwa kharasu lambigi nak ye tahawi lamkhopa haiba ingkhol koifam lejadaba nak yetta tariba miyoi singi mana masing kharasu lambigi machi machi da hawi nungsit ayingbana liri liri humduna setleba achikpa kalen thage nungairaba numidang wairam amani John walking chatlubagi mayumda khongkap launa thangduna lukthaduna mayum mai kai panglaki chung firal chana fajaba yengba nungaiba kuchu mutak tawba masam chap chap yungna hoba awuba laisabi amadi nupi khudimangna hektamak apamba pokpa pakhangni adugisu mathakta mamangi April thada lawkhiba Manipur Police Department ki sub inspector ki post amasu nauna pairaba inkhalakliba chahi kontaret suraba harau nungaiba tana thallaba awat apa karisu leitraba pakhang amani makokta uliba jogging shirt ki tupidu sat haigalakpada khanghaudana thongal amadagi parap parap chenthoraklibi Sonika na mangonda dang launa thengjalaki Sonika gi makhuta pairakpa phone du Koilas mathakta tasinki mai chatuna kaire Sonika phat yenglaga he kainu ngobro kainu pano namitu kada yenglaga chatke haba lambi sibu nakhoi napana leiraga thamba inkholo ha John chingan binupi du gi wangang du da tingbi kangi munna yengi chaige khalamba punama swai mangkhebagum taw I wakhaldagi lang nangauba kuchu dubu khomjiliba amuba samlang singe marakta mapi ira chenduna phone du da yengduna kapthoraki sat mangolom di yang selaklaga Sonika yaroi singu nangna thugai bani singdaba yaroi hairisini John pukning da khanli as dasani he Sonika aigi nati haiba phone se aidi khangde singu hairisini yaroi John kadai dagi angaubi nune numidang wairam se tawrisibu wakhal da khanki khangai haidoki hoi singe kari phone no kya pibano Sonika khang tap tap thaki mapi tai tholaga amuk yengkhalaki John gi mong matau sakpham du mayek sengna uraki ikaiba phawraki yaranida phone akaiba du khunjinki Rimana laptakpadagi lawraki hey ngaiba ngamdaduna ai hekta laklabani phone du su switch off le thengkhre la o hairaga nangdi aduda nakoi hello ga unaraga leithokli bore ko he tongambi John khonjel lomduda fat yengnamlaga makoki jogging do fat upsinduna khongkap launa thangduna chakhatki Sonika yengduna lehawi Rima Sonika gi nakta changlaktuna he puphattabi nan makhaiga hailaktene tawyam ngamlami jatnina chat pahawi chatna Sonika kadai dinu he hujikta thengnabani phone akaibadu uli yungtu se Rima hema kaidawri sidia kanadese mamin kari kauge kai lekai dagino maya khigatuna hangle Sonika khangde hujikta uri duni ahan bane Rima sin khuthidi kibu kiri de ibe manang se tinaga dabaga Sonika asing bainimi Rima o hojikta thengnaraga piga takai kapiduna karigino haiba nogle tongnarase hairamira haiba Sonika as nang sima wakhre inthona Rima pharise phone du yadadi kamdoni tuition gi lesson sing du kamai tawduino ba aduda loina yawkhibadudi Sonika singi hairami ibema hauna nokminara yanima Rima asengbagibu oidoi jalo Sonika khangde mandi male Rima aiso haipeti uhawi oidaba ngangadaba midi mandi he Sonika kanada khangnuda aisune phone je kaibidu de hekta khangawdane pi se tarakhibagi wane hojikta de ikairagi ibema Rima ikairunu phone do kaikhraga mawang taba pakhang ama mohot silaga fangladi aduna phatro Sonika chalo he ada hauna nokminar emabani tuition mafam yausilaki gari khara khamba haunaramle Jasmine na kawri Jasmine kaino ngasidi thengina lao mi changnaba haukrabani makhoi hom ponna changchinduna tuition tawphumda phamduna lairik boy kolom puthokdana famki Sonika ikaiba tapna fawrakli mapukningda khanli asengbagi singdoi jalo magi dubo as heng sulak lakadoi jala aise inthokni ikaijarakhreda masaktadi fajai he mamituna yenglerambado engonda as lakpiradi fanida Ojana para talakpagi makhol tarakpada wakhal satlaki lairikta onjinki Rimana khuningna thilaki se ahanba equation do sinjilose Sonika haima aidi tahodre ahanba equation do siro osilagi
ꯖꯣꯟꯁꯨ ꯃꯌꯨꯝ ꯌꯧꯁꯤꯟꯈꯤ ꯃꯐꯤ ꯃꯔꯣꯟ ꯍꯣꯡꯗꯣꯛꯅ ꯈꯜꯂꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯎꯍꯧꯗ꯭ꯔꯤꯕ ꯖꯥꯠꯅꯣ ꯑꯩꯒꯤꯗꯨꯕꯨ ꯑꯉꯛꯄꯅꯤ ꯐꯣꯟꯗꯨꯁꯨ ꯄꯨꯡꯀꯥꯏ ꯍꯦꯛ ꯀꯥꯏꯈꯩ ꯊꯥꯗꯩ ꯍꯥꯏꯕ ꯃꯊꯟꯇ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯁ ꯑꯩꯁꯦ ꯉꯁꯤꯗꯤ ꯁꯒꯣꯜꯕꯟ ꯃꯩꯅꯣ ꯂꯩꯔꯛꯀꯤ ꯂꯥꯏ ꯑꯣꯛꯅꯔꯕ ꯍꯥꯏꯕꯗꯨꯔ ꯈꯪꯗꯦ ꯏꯊꯟꯇ ꯅꯣꯛꯅꯤꯡꯂꯛꯂꯤꯁꯤꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤꯕ ꯖꯥꯠꯅꯣ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯅ ꯇꯥꯅ ꯑꯃꯨꯛ ꯈꯜꯂꯤ ꯍꯣꯏ ꯐꯣꯟꯗꯣ ꯑꯃꯕꯨꯗꯤ ꯂꯩꯕꯤꯕꯗꯤ ꯌꯥꯕ ꯖꯥꯠꯅꯤ ꯇꯣꯂꯣꯞ ꯐꯪꯒꯗꯧꯕꯁꯨ ꯀꯨꯏꯗ꯭ꯔꯦ ꯃꯄꯤꯒ ꯇꯥꯔꯒ ꯀꯞꯂꯗꯅ ꯅꯨꯡꯕꯨ ꯅꯨꯡꯁꯤꯅꯦ ꯈꯟꯅ ꯃꯕꯨꯛꯅꯤꯡꯗ ꯀꯩꯅꯣꯝꯃ ꯐꯥꯎꯕ ꯍꯧꯔꯛꯏ ꯖꯣꯟꯒꯤ ꯊꯃꯣꯏꯗ ꯑꯍꯥꯟꯕ ꯏꯄꯤꯁꯣꯠ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯂꯥꯛꯀꯗꯧꯔꯤꯕ ꯑꯅꯤꯁꯨꯕ ꯏꯄꯤꯁꯣꯠꯀꯤꯗꯃꯛꯇ ꯂꯥꯛꯂꯤꯕ ꯑꯣꯒꯁꯀꯤ ꯇꯥꯡ 12 ꯀ꯭ꯔꯤꯁꯅ ꯖꯔꯃ ꯅꯨꯃꯤꯠ ꯐꯥꯎꯕꯗꯪ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ ꯑꯗꯣꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯉꯥꯏꯖꯔꯤ